ꯄꯥꯝꯅ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯄꯒ ꯑꯩꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯁꯟꯅꯤꯗꯤ ꯌꯦꯡꯉꯨꯗꯨ ꯁꯅꯥ ꯃꯆꯥ ꯂꯩꯔꯦ ꯃꯥꯗꯣ ꯈꯔ ꯇꯧꯒꯗꯅꯤ ꯀꯩꯅꯣ ꯀꯞꯂꯣꯁꯦ ꯅꯪꯒꯤ ꯃꯦꯀꯞꯀꯤ ꯀꯩꯅꯣꯔꯕ ꯄꯣꯠ ꯆꯩꯗꯕ ꯑꯁ ꯀꯩꯀꯩꯅꯣ ꯌꯥꯎꯔꯤꯁꯤꯕꯨ ꯃꯥꯒꯤ ꯃꯦꯀꯞ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣ ꯔꯧ ꯊꯣꯡꯕ ꯌꯥꯏ ꯆꯥꯛꯇꯣꯝꯕ ꯁꯤꯒ ꯂꯩꯔꯦ ꯆꯥꯛꯇꯣꯝꯕꯁꯦ ꯐꯨꯔꯤꯠꯀ ꯍꯣꯡꯗꯣꯛꯑꯦ ꯍꯜꯂꯣ एवरीवन ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯏꯄꯥꯝꯗ ꯂꯥꯛꯑꯦ ꯂꯩꯕ ꯈꯔꯅꯤ ꯑꯗꯣ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯀꯦ ꯇꯧꯕꯗꯣ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯨꯝ ꯂꯥꯡꯕꯗ ꯀꯩꯗ ꯇꯧꯕꯗ ꯑꯉꯥꯡꯁꯤꯡ ꯅꯣꯡꯁꯨ ꯇꯥꯁꯟꯕꯒꯀꯣ ꯄ꯭ꯔꯞ ꯊꯨꯅ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯖꯍꯧꯅꯕ ꯍꯥꯏꯅ ꯉꯟꯅ ꯖꯍꯧꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯩ ꯀꯔꯤꯝ ꯏꯟꯇ꯭ꯔꯣꯒ ꯀꯔꯤꯝ ꯇꯧꯔꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯟꯅꯃꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗ ꯌꯧꯔꯦ ꯑꯩ ꯏꯄꯥꯝꯗ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯐꯤꯒ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯏꯄꯥꯝꯗ ꯂꯩꯕꯒꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯃꯥ ꯆꯥꯛ ꯍꯧꯖꯤꯛ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣ ꯔꯧ ꯊꯣꯡꯕ ꯁꯤꯅ ꯃꯔꯤꯡꯈꯥ ꯉꯧꯕ ꯅꯠꯇ꯭ꯔꯣ ꯃꯀꯣꯛ ꯃꯔꯨꯒ ꯂꯩꯔꯦ ꯔꯧ ꯊꯣꯡꯕ ꯃꯃꯥꯅ ꯍꯣꯠꯅ ꯂꯩꯔꯝꯃꯦ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ मादी थबक सूरीबनीना ऑनलाइन दा सूबनीना मा कन तौरमदेको अदुना ममाना तौरम्मे सेसिगे रूम दा लैरेबको इनाउनुपी थबक सूरी याय चातुम्बा सिगे लैरे चातुम्बा से फुरी को होंगदोए ओलांगे अदना गेंजी दा वनी सल्ले सिगे लैरे काबा का नहीं तबिनो पाय नु मा सावरकनी ताचौ गाय जखने ताचौ मपान सानै माले अगांग चा इचा नुपा सो आदा सानरी इसस ngaraangdi nong de ek khappaga lawo ek da haidabini ngasi di nusa je fajan sadore he The next day na masi di paja pe tu thare ho di tai ho galai ko no su tari bo ko kana ai ho galai je pung pan ta dore nong su ta ba ga dum tallaba adaga ipam ne na su ho do pina ba kanam su leidrabanina ngai na pe na tum thok la dei tho re chan pan su tum ho ri bo ko as nanggan kan na re da tumal la ai dum mahapudi mo pang thom ne pung ma ri ba talle na adi ngan man li ai da na tan na mai tum na le ra am tum tho re tum thau asini me mi pam na la ga nuai thuk ba ga ai si no pa do kai do ni nuai thuk tu di ke do do na twa si re da no an da ai yang la king ha ya ni de ha nung ta re nung kan na chu ri se sidi tap na bu tap thare hai bani da de ge mamang de kan tap tharam ni hajukti tap na piti do tau le asini yam ni ji dori banang na ai Maggie hole la video ni tum mo la paga mana Maggie hole ma khoi chi ma chani ba kwa pakang pha la mi chaw la mi Maggie ka hole la mi si tau yong ni hole na ko lim khai le pung kya da hole banang na bobo hogot loi la bobo ka dai no bobo ki kom de akoi pari thoi se gyan ta ra ma bani gyan ta sangom mai ba sangom su lon ba hai re Maggie ho ba hai re ma ho la mi video du ma ho re si mai miss mayam puna makini ai angang sing khara da leiba do aduga puna ho re ne ma thambiram du ne gyan ta re ne chanu pa se mama thi ru ai pi pai ra ga mama tai ja ra mo de sangum sumi ma re mama khoi san ni je mo do sana ma sa lai ra mami moi gi sumai na khajal laga thambi ko sumai na su khajal laga thambi ri du moi san gi ni se san gi thabagi bebe ani chi ta ngai re tôi đi chọn thuốc đấy mà phi mà cha tầm ngai đấy mà má mang rồi cái chắc là nung khai nè xin tuli tarak pagi sige dat smai na thada re bo nung gi sing sina khong ko tham ba khot pa lu ja nang su lu dum lu ja ba jai lang ba ni na ko
ꯍꯣꯏ ꯄꯥꯔꯤꯊꯣꯏ ꯃꯦꯒꯤ ꯍꯧ ꯂꯣꯏꯔꯦ ꯃꯥꯏꯗꯤ ꯁꯥꯏꯗꯝꯗꯒ ꯑꯣꯈꯥꯏꯕ ꯌꯧꯗ꯭ꯔꯤ ꯍꯣꯏ ꯄꯥꯔꯤꯊꯣꯏ ꯅꯪ ꯃꯦꯒꯤꯁꯦ ꯑꯣꯈꯥꯏꯗ꯭ꯔꯤꯅꯦ ꯃꯁꯥꯂꯥꯁꯦ ꯁꯥꯏꯗꯇ ꯂꯩꯔꯤꯅꯦ ꯃꯥꯁꯇꯔ ꯆꯦꯐꯅꯤ ꯀꯔꯤ ꯃꯥꯁꯇꯔ ꯆꯦꯐꯅ ꯁꯦꯝ ꯅ꯭ꯌꯨ ꯁ꯭ꯇꯥꯏꯜꯅꯦ ꯃꯥꯁꯇꯔ ꯆꯦꯐꯅ ꯁꯦꯝꯕꯅꯤ ꯅ꯭ꯌꯨ ꯁ꯭ꯇꯥꯏꯜꯅꯦ ꯅꯠꯇꯦ ꯃꯨꯟꯕ ꯍꯣꯏ ꯁꯥꯏꯗꯇ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯑꯗꯨꯒ ꯍꯋꯥꯏꯅ ꯍꯥꯏꯕ ꯈꯥꯡ ꯈꯤꯇꯪꯗ ꯅꯠꯇꯦ ꯑꯣꯈꯥꯏꯗꯕ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯃꯥꯏꯁꯦ ꯐꯔꯦ ꯐꯔꯦ ꯏꯁꯤꯡ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯦ ꯃꯥꯏ ꯃꯍꯩꯅꯕꯨ ꯍꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯟ ꯑꯃ ꯍꯧꯒꯠꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯍꯟ ꯑꯃꯁꯨ ꯃꯦꯒꯤ ꯆꯥꯗꯣꯔꯤ ꯑꯗꯨ ꯆꯥꯔ 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 ꯑꯩꯈꯣꯏ ꯑꯍꯟ ꯑꯃ ꯍꯧꯒꯠꯂꯛꯑꯦꯍꯦ ꯆꯥꯔ ꯆꯥꯔ ꯃꯦꯒꯤ ꯆꯥꯔ ꯃꯦꯒꯤ ꯆꯥꯔ ꯃꯌꯥꯝꯕꯅ ꯆꯥꯕꯁꯦ ꯎꯕꯗꯨꯗ ꯃꯥꯁꯨ ꯆꯥꯒꯦ ꯆꯥꯊꯣ 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 ꯅꯣꯡ ꯑꯃ ꯒ꯭ꯔꯥ 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 ꯈꯥꯛꯏ ꯉꯪꯉꯤ ꯅꯣꯡ ꯈꯥꯛꯏꯕ ꯃꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯃ ꯆꯥ 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 ꯍꯧꯕꯅꯦ ꯆꯥꯔꯤ 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 ꯇꯜꯂꯦ ꯅꯣꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯃꯨꯛꯀ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯏꯁꯤꯡꯁꯨ ꯈꯣꯠꯇꯔꯤꯅꯤ ꯅꯣꯡ ꯇꯥꯔꯝꯕꯒꯤ ꯍꯩꯔꯦ 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 ꯊꯕꯛ ꯁꯨꯕ ꯍꯩꯔꯦ ꯊꯕꯛ កាꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯨꯛ ꯆꯥꯎꯔꯁꯤꯕꯣ ꯏꯁꯤꯡ ꯃꯌꯥꯝ ꯇꯨꯡꯅ ꯂꯩꯕꯁꯦ ꯋꯥꯏꯄꯔꯅ ꯈꯣꯠꯇꯔꯤꯕ ꯈꯣꯠꯇꯧ ꯈꯣꯠꯇꯧ ꯁꯤꯁꯨ ꯂꯩꯔꯤꯌꯦ ꯑꯗꯨꯅꯤꯗꯅꯗꯣ ꯈꯔ ꯈꯔ ꯇꯧꯒꯗꯅꯤ ꯀꯩꯅꯣ ꯊꯕꯛ ꯀꯥꯟꯅꯔꯦ ꯏꯆꯥ ꯊꯕꯛ ꯀꯥꯟꯅꯔꯦ ꯅꯪ ꯀꯗꯥꯏ ꯀꯨꯝꯗꯣꯏꯕ ꯍꯨꯏ ꯀꯥꯏ ꯀꯨꯝꯗꯣꯏꯕ ꯅꯪꯅ ꯀꯛꯂ lukok pandi trong trong lukok pandi trong trong ꯃꯌꯥꯝ ꯃꯥꯁꯤꯅꯦ ꯑꯃꯨꯛ ꯁꯤꯒ ꯊꯣꯛꯎꯕꯗꯩꯅꯦ ꯕꯥꯔ ꯕꯥꯔ ꯃꯥ ꯊꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤꯅꯦ ꯃꯥꯁꯦ ꯏꯁꯤꯡꯁꯦ ꯁꯥꯟꯅꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥ ꯑꯃꯨꯛ ꯊꯣꯛꯎꯕꯗꯒꯤ ꯊꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯍꯟꯅ ꯈꯣꯠꯇꯔꯣ ꯀꯞꯂꯣꯁꯦ ꯅꯪꯒꯤ ꯃꯦꯀꯞꯀꯤ ꯀꯩꯅꯣꯔꯕ ꯄꯣꯠ ꯆꯩꯔꯕ ꯑꯁ ꯀꯩꯀꯩ ꯃꯤ ꯌꯥꯎꯔꯤꯁꯤꯕꯨ ꯃꯥꯒꯤ ꯃꯦꯀꯞꯀꯤ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯕꯤꯟꯗꯤꯁꯨ ꯌꯥꯎꯔꯦ ꯏꯃꯥꯏ ꯂꯤꯞꯁꯇꯤꯛꯀ ꯊꯥꯈ꯭ꯔꯦꯅꯦ ꯑꯁ ꯑꯩꯈꯣꯏ ꯏꯆꯦ ꯃꯆꯥ ꯅꯨꯄꯤꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯆꯥ ꯀꯥꯏꯁꯤ ꯑꯁ ꯎꯜꯇꯥ ꯊꯥꯖꯤꯟꯈ꯭ꯔꯕꯅꯦ ꯌꯦꯡꯉꯤꯅꯦ ꯀꯥꯏ ꯆꯠꯂꯤꯅꯨꯅꯦ ꯁꯤ ꯀꯞꯀꯁꯦ ꯃꯥ ꯄꯥꯖꯔꯤꯅꯤ ꯌꯦꯡꯉꯨꯅꯤ ꯀꯩꯃꯨꯛ ꯂꯧꯗꯣꯏꯕ ꯑꯗꯨ ꯄꯨꯊꯔꯗꯤ ꯅꯅꯥꯎ ꯃꯆꯥꯅ ꯄꯥꯏꯈ꯭ꯔꯅꯤ ꯁꯤꯁꯨ ꯇꯧꯏ ꯌꯦꯡꯉꯨ ꯁꯣꯝꯗ ꯑꯃ ꯃꯆꯦꯅ ꯀꯦꯕꯁꯤ ꯌꯦꯡꯉꯤ ꯃꯥꯁꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯁꯨ ꯑꯣꯠꯅꯤꯡꯉꯤꯔꯥ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯉꯛꯏ ꯏꯃꯥ ꯏꯁ ꯌꯦꯡꯉꯤꯅꯦ ꯏꯃꯥ ꯌꯥꯍꯧꯗ꯭ꯔꯦꯅ ꯇꯩꯊꯣꯛꯏꯃꯤꯅꯦ ꯏꯃꯥ ꯏꯁ ꯅꯨꯄꯤ ꯃꯆꯥꯒ ꯁꯤꯁꯨ ꯍꯥꯜꯂꯕ ꯑꯣ ꯁꯨ ꯍꯥꯜꯂꯦ ꯍꯥꯏꯕ ꯒꯒꯥ ꯂꯧꯊꯣꯛꯑꯁꯤ ꯅꯪ ꯗꯥꯏꯄꯔ ꯁꯦꯠꯆꯟꯕꯤꯒꯦ ꯅꯣꯡ ꯇꯥꯏ